Haina Bjp na Yaningdaba Khongchat Chatkhre. Stop Sponsor Anarchy, Stop Manufacture Chaos, Haiba banner Makada, Congress Party pu BJP na maral siraduna BJP na lengak paiba state singda Congress ki mayokta kholaw lawbagi rally chatpagi saruk ama oina Manipur da su BJP gi rally Chatkhre. Ngarang Narendra Modi gi mayum mamangda Rahul Gandhi na chathakhiba thawong yaningdaba phongduna BJP Manipur Pradesh na Nitai Pachu Thekta Leiba Thambal Sanglen mamangda wakat Khongjang Chatkhre. Khongjang aduda Chief Minister Y Khemchan Hairok Kendra gi MLA Thokchom Radhesham BJP Karyakarta Singh Kayasu saruk yakhi. Thambal Sanglen mamangda wakat Khongjang changshilaba matungda BJP gi Karyakarta Singh na Pauna Bazar paring da fauduna rally ama laklaga BT Park rom da fawgatlaga Congress Party gi office manakta changsinduna Congress Party gi office ta kholaw kaya laushinkhi. Congress ki maikaidagi su BJP ki mayokta kholaw kaya lauduna ngaihak ningai sangdanakhi. Tungda BJP ki miyoi sing adu Thambal Sanglen tamna rally halakhi. Wakam mifamadu da saruk yakiba BJP Manipur Pradesh ki General Secretary K Saratna haikibada ngarang Rahul Gandhi na luchingba Congress workers singna khanghaudana India Alliance ki workers singna New Delhi ki lok Kalyan Mark ta leiba PM Narendra Modi ki official residence mamangda haihai-daba wa kaya law khongduna chathakiba demonstration adu malemiya mamangda yamna ikainingai oiba thawong amani. Yaningdaba haiba wafam adu tongana thamlaga Leibak amagi luchingba amagi ijat sokpa yaba mawongda Rahul Gandhi na chathakiba thawong adu BJP Manipur Pradesh na akanba mawongda condemn tawi. Thawong adu bu yaningdaba phongdoktuna BJP MLA legislature sing yauna BJP Manipur Pradesh ki Karyakarta Singh na wakat mifam gi khongjang asi changsinbani. Asiguma mathong huktaba thawong asi matungda amuk hana tawdanaba miyamna Congress Party bu parama tambiba matam yauri. Rahul Gandhi na sagat diba Prime Minister oiningbagi manglan kaidawnungda oithokloi haina makha takhi.